Manipur State Cooperative Union amadi Center for Cooperative Management asintuna tha taruk chathagadaba humphutara nipan suba Diploma course in Cooperative Management BC ngasi Houdok-Khre Lampel pata leiba Center for Cooperative Management ki training hoda pangthukiba thoram maduda Cooperation gi Secretary W Malem nganba chenglei Manipur State Cooperative Union gi President L Tompisak amade Manipur lenga ki Cooperative Societies ki Registrar W Ibohol na mathang sina Chief Guest President amadi Guest of Honor Reina Saryaki thoram maduga mari leinana Cooperation asigi Secretary W Malem nganba chenglei na hai Cooperative movement asi Manipur gumba state asidadi yamna maruoiba amani Cooperative movement na kunai asi mangjil thaba kunai ama oihanaba hotnabada achoba thodang lauri ngasidagi hauriba training program asi yamna masak thokpa amani training program asida saru yariba trainee singna training asidagi anobo lawsing kaya tansinduna state asida cooperative movement hena kumang chausinaba hotnasi haina mahakna fongdokhi Mahakna makatana hai cooperative movement ta khongdarakliba singna India amadi malem gi tongan ba mafamda mai pakna cooperative movement changsiliba society singi phibam amadi mawong matau adu ningthina naina ba mathau tai makoina cooperative movement ase karamna mai pakna pangthokli haibadu kupna yengtuna lamdam asida cooperative movement gi khongjal yangsin nabu kona si haina mahakna makata ki yamna inspirational oiba het tabada ꯑꯩꯈꯣꯏꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯀꯥꯏꯅ ꯐꯥꯎꯍꯟꯕ ꯌꯥꯕ ꯗ ꯑꯗꯨꯝ ꯇꯧꯕꯤꯒꯅꯤꯅ ꯑꯩ ꯈꯟꯖꯩ ꯏꯁꯥꯅꯁꯨ ꯏꯟꯇꯔꯦꯁ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜ ꯃꯣꯗꯦꯜꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯑꯁꯨꯃꯥꯏꯅ ꯔꯦꯄ꯭ꯂꯤꯀꯦꯠ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯌꯥꯏ ꯑꯥꯏ ꯃꯤꯟ ꯑꯦꯛꯖꯦꯛꯂꯤ ꯗ ꯁꯦꯝ ꯃꯣꯗꯦꯜ ꯑꯥꯗ ꯇꯧꯔꯤꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀ ꯑꯦꯗꯥꯞ ꯇꯧꯔꯒ ꯀꯃꯥꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯃ ꯇꯧꯁꯤꯒꯦꯅ ꯈꯟꯅꯕ ꯌꯥꯏ ꯗꯦꯟ ꯈꯔ ꯍꯦꯟꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯣꯗꯦꯜꯁꯤꯡꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯠꯁ ꯒꯣꯏꯡ ꯇꯨ ꯏꯠ ꯋꯤꯜ ꯏꯟꯇꯔꯦꯁꯇꯤꯡ